Khul ngakpa fawa yaroi, combing operation chataduna khul ngakpa sing fan abu kwatnariba ase khudakta lepu haina loyalam apunba nupi lupki president komdram ibem halna fongdorokle. Hauzik lamdam asida oiriba fibam asiki matangda ngasi press club ke thangjing hall da pangthokpa paugi mifam amada wafam asi fongdokladuna mahakna makhatana hai haukiba kumja lisingani kolumdoi gi me ahumdagi horakhiba irang asina maram oiraga miyamgi lanthum mang takpa amadi misi mina hengalakpadagi lamdam asigi miyoi kayana masa masagi mathu thadоклага miyamgi lanthum amadi punsi kannabagi damak khulngakpa oina thorakhibani hauzik fawba chimkhong chingya da khulngakpa singna miyamgi punsi amadi lanthum ngak senduna leiri Manipur kannaba khotnabada ajoba thodang loriba khulngakpa sing fanaba khotnariba asi yabak ngamloi Manipur kannaba damak aikhoigi khulngakpa sing sukfa fahaloidabani combing operation toholoidabani lengakna combing operation chatuduna khulngakpa fanaba khotnariba asi khudakta lepu haina mahakna makhata khi 2023 gi May gi ahumdagi thorakliba irang asida Bharat Laingaki Sipai Singh Police Singh amadi tongan ba security force pu mathau sumna amadi ningthina mathau tawhandabadagi miyamgi lan thummang taglakpa misi mina hekalakpadagi miyoi kaya mana masa gi mathau thadolaga khutta khulai baiduna miyamgi lan thum amadi punsi kannabe demakta khungakpa oina singkhong jingyada miyamgi punsi amadi lan thum hauzik phawba ngak senduna leiri Manipur kannabagi damakta aikhoi khungakpa sing sungpha loidabani combing operation sungtaw loidabani government bu combing operation tawduna khungakpa phanaba honaribase khudakta lepu